अहानबदा मरोइबा पाउसिंग पिजरी CRPF के डायरेक्टर जनरल गणेंद्र प्रताप सिंह ngarang गवर्नर अजय कुमार बलागा इम्फाल की राज भवन दा उनखरे मणिपुर मियाम की अपाम येंगलगा अनौब रीजनल पार्टी अमा सेमलकप याई कुकीजो की मंगलान मंगफाउनरोय दोरे ग्रीनफील्ड एयरपोर्ट साबगी अयाबा पिरखिदरे अमदी भारतीय जनता पार्टी की लुचिंगबी रेखा गुप्तना दिल्ली की चीफ मिनिस्टर ओइख्रे खुरुमजरी ममी देवीना संदोकचरीबा मणिपुरी पाउ मीटिंग ताबिरिबा पुमनमकपो निरुपमा मुतुमना तराम नौचरी पाउ संदोकना पिजरी CRPF के डायरेक्टर जनरल गणेंद्र प्रताप सिंह ngarang मणिपुर की गवर्नर अजय कुमार बलागा इम्फाल की राज भवन दा उनखरे राज भवन की सोशल मीडिया दा थागलकपा वारोल अमदा गवर्नर अजय कुमार बलागा उनाबा अदुदा CRPF के डायरेक्टर जनरल गणेंद्र प्रताप सिंह स्टेट असिदा शांति रक्षा ngaknaba CRPF ना पाइखलिबा थबक थौरम सिंगी मतंगदा वाफम कया पाउदम की हाइरे अमरोमदा नेशनल पीपल्स पार्टी की स्टेट प्रेसिडेंट वाई जोई कुमार ना लुचिंगबा कांगबू अमसु गवर्नर अजय कुमार बलागा इम्फाल की राज भवन दा उनादुना ngarang wari sanaki हाइरे नाकल अमरोमदा स्टेट बैंक ऑफ इंडिया गुवाहाटी सर्कल की चीफ जनरल मैनेजर एस राधाकृष्णन अमदी महाकी ऑफिशियल सिंगल लोइनना गवर्नर अजय कुमार बलागा इम्फाल की राज भवन दा उनाबा अदुदा स्टेट असिगे तोंगान मफम सिंगदा बैंक की माइकैदगी पाइखतलिबा थबक थौरम की मतंगदा गवर्नर दा पाउदम की हाइरे मणिपुर मियाम की अपाम येंगलगा अनौब रीजनल पार्टी अमा सेमलकप याई हाइरे हौजिक ओइरिबा मणिपुर की राजनीति की तंगदु लेतादबा फिबम असिदा मणिपुर की मियाम की अपाम येंगलगा अनौब रीजनल पार्टी अमा सेमलकप याना लेरे प्रेसिडेंट रूल थमख्रबा मतुंगदा अथुबा मतमदा मणिपुर लेंगाक अमा सेमनबा बीजेपी की MLA सिंह अमदी बीजेपी का चटमिनरिबा पॉलिटिकल पार्टी सिंगी ओइबा मिफम अमा पांगथोखरे अथुबा मतमगी मनुंगदा अनौब लुचिंगबा अमा खनबगा लोइनना लेंगाक अमा सेमनबा मणिपुर की गवर्नर दा आइबा जेरोल अमा पिसिलबा याई हाइरे हौजिक मणिपुर लेजिस्लेटिव असेंबली सस्पेंशन एनिमेशन थमजिनखिबगा लोइनना प्रेसिडेंट रूल थमजिलखिबा असिदा CM बिरेना फम थादोख्रबा तुंगदा अनौब लुचिंगबा ngamdabana लेंगाक सेमबा ngamdabani हाइरे CM ना फम थादोख्रबा मतुंग BJP की MLA बिसोरजित अमदी गोविंदास कोंथौजम CM ओइनबगी लंबी याली CM बु यानिंगदबा कांगबुनी हाइबा स्पीकर सैटाबत्रा MLA खेमचान MLA रामेश्वर मरक्ता अनौब CM ओइनबा खनबा ngamdana लेरी MLA सिंगी लिंगजेल मानदबा तंगदु लेतादबा फिबम असिदा लेबाक मियाम की ओइबा खोलाउ लाउबा हौरकपगा लोइनना अकनबा खोंजंग सिंगजंग सिनबा याना लेरे हाइरे मरम असिना BJP की ओइबा फिरेप अमा ngasi निनी हुमनी असिदा लाकपा याई करीगुंबा फिरेप असिना माई पाक्तबा तारबदी मणिपुरदा अनौबा रीजनल पार्टी अमा सेमलकपा याई हाइनसु थाजनरी चुरचानपुर असेंबली कॉन्स्टिट्यूएंसी के MLA LM खौतेना चुरचानपुर ग्रीनफील्ड एयरपोर्ट अमा साबगी यूनियन मिनिस्टर एवियंस राम मोहन नायडू काजीपुर तक्सिनखिबा अदु मिनिस्टर की अयाबा पिरखिदरे हाइरी MLA खौतेना ममांग चेही के नवंबर 8 मिनिस्टर इखिबा DO लेटर अमगी पाउखुमदा मिनिस्टर ना चुरचानपुर ग्रीनफील्ड एयरपोर्ट अमा सेमगतनबा हौजिक फाउबगी ओइना डेवलपर नत्रगा मरी लेनबा स्टेट गवर्नमेंट के प्रपोजल अमता फंगबा लेद्री हाइरी
Government of India na mamang chahi lising aniga nipanda haudokiba greenfield airport policies ki matung ina state government yauna kanagumba developer amana airport ama semgatpa pamlagadi airport adu semgatnaba mafam jaga chaba ama khangdoklaba amasung pre feasibility study tawraba matungda central government ki side tagi clarification ki damak proposal thagalakadabani su hairi Hauzik fawi oina Churchanpurda greenfield airport ama sabagi union minister dagi proposal amata lakpa leitri karigumba airport developer natraga state government ki proposal phanglabadi LM Khautegi wafam adu khanagani su hairi Bharatiya Janata Party ki Luchingbi Rekha Guptana Delhi ki Chief Minister oikre Mahak asi Delhi University Student Union ke General Secretary amasung President oirambata natana National Executive of the Party ki member amadi Delhi State Unit of the Party ke General Secretary su oirami Lising ani tareta Utari Pitampura Ward 54 dagi Delhi Councillor oina khalaba matungda amuk hana lising ani ga tarani thoida Utari Pitampura Ward 54 da Delhi Councillor amuksu oiki hairi Traffic ki niyom thugai ba singi mathakta action lokhat pagi thabak chathaba hauba oina ngasi thangal kaithel da Motor Vehicle Act 1988 ki makhada permissible sound level lana makhol hauba exhaust pipe sizinaramba motorbike kaya phagat pagal loinana bike sing aduda palamba yamlaba exhaust muffler silencer sing lokthok pagal loinana roller na takai khiba amadi mangan takhan khre hairi exhaust muffler silencer sing asi lambi chatliba mioi singda aduki matik disturb tawba oi masi makha tana miyamna sizina bigeno hairi makha tarakpada traffic red light signal da zebra crossing lansinduna gari khamliba singdasu zebra crossing lansindana niyom chumna khamna ba awareness pibagi thabak chu chathaki hairi State asigi ching amasung tampaki mafam singda security force na area domination amadi thibahumagi thabak leptana chathari Nongpok Sengmai police station ki manung chanba Irong village ki chingkhongda security force na operation chathabada khulai kaya marum phagat khre phagalaba khulai sing adudi magazine yawba SLR ama 5.56 rifle ama HE hand grenade mari Chinese hand grenade ama 7.62 mm gi ka payariba maru manga tear smoke cell LR ama green smoke ITMK1 ani tear smoke cell ama soft nose ama antenna yawba bokfeng set radio ani charger ama amadi 5.56 mm gi magazine ani ni hairi nakal amaromda Tengnoupal district ke Machi police station ki manung chana leiba SL Jogam security force na improvised mortar ama musket rifle ani akaiba magazine ama spotter scope ama binocular ani monocular sight ama helmet ama bulletproof vest manga amadi rifle sling ani phagat pangamle hairi amaromda district asimaki More police station gi manung chana leiba Maujang village tagi security force na AK-56 rifle ama magazine yawba 9 mm pistol ani 40 mm lethot gun ama Chinese hand grenade ani atopa grenade ani charger ahum ga loinana handset manga headphone mari sling ani amadi canbo bag ama phagatle hairi Moirang kiam lekai da state force singna ngasi khungak pa fana ba khonarak paga loinana mafam adu koisinduna thamkre hairi lekai gi maira paibi singna state force sing adu handokhina ba kanna honarabasu handokhi de hairi central force sing su mafam adu da sangsilakle haiba paw phangbadagi lekai gi maira paibi sing mapangal sonba maramna atopa lekai gi lamgi maira paibi sing su athuba matamda lakpina ba hairakli
Tengnoupal district ta Tengnoupal police na aina thingkraba lalaulo ke CPPWG gi cadre ani fagat khre Tengnoupal district police CDO team gi apunba team na additional SP gi makhada inspector ke Nitaranjan Singh na luchingduna Tengnoupal district ki Nongpok Sekmai police station gi manung chana leiba Leirong Thel Pitra village da thi buhumba gi thabak chathabada loop asigi cadre ani phaba ngamkhibani hairi Fagalaba Kedar Singh Adudi Khangembam Nautomba Singh Elias Mutpa Chahi Kungamathoi Apopa Laikhidraba K.H. Ranjit Singh Amadi Elangbam Boinau Singh Elias Aboy Chahi Kungataret Apopa E. Sanjoy Singh Ni Hairi Makoi Animal Imphal West Ke Top Sifai Mayai Lekaidegini Nongpok Sengmai Police Station da Sinakre Hairi Security Force na Churchanpur district ki aina thingkraba lalaulo UKNA gi active member ama fare hairi faraba mioi adudi Saiminlen Dongel chahi kuntraga mangani Churchanpur district gi Toibung village tagi ni hairi mahak kidnapping khulai lalonba amadi drug puthok pusin tawbada chenaba mioi ni hairi mangondagi mobile phone ama driving license pan card Canara Bank debit card SBI debit card voter ID AK-47 ama .315 rifle ama single barrel rifle ama 7.62 mm gi maru kunga humdoi fagat bangamle hairi Manipur gi ching amasung tampaki mafam singda security force na area domination amadi thibumbagi thabak leptana chathari Manipur police control room na thadorokpa cherol amagi matung ina National Highway 2 Imphal Dimapur amadi National Highway 37 Imphal Jiribam lambida lamdam asigi tangai fadana nongmada jangdaba yadraba pochai puduna lakpa gari chamaga nimfu mari amadi chahumga humputara mari hairiba lambi asida apanba yauduna pusilakre Makhatana pochai pusilakpada khudong thiba thoktanabagi damak chingnaningai oiba mafamsingda security forces na akanba section tharang lokhatki Manipur ge district pumnamakta pamdaba thodok thoktanabagi damak Sing amasung tamda punna checkpoint chamaga taramathoi hangduna achat awok sing check tawduna wahang pahung chathaki mioi amata mifami bundi yaukite hairi Security Force ki apunba combined team amana Tamenglong district ta tharamba popi pambi sing yanthatuna manghan khre Security Force Forest Department amadi SDO SDM Tausem gi apunba combined team na Tamenglong district ki Kaimai police station gi manung chana leiba Kaimai kuki village sing sangda tharamba popi pambi lam ekar ani yanthatuna manghan ki hairi Popi asibu thabada January basing masak maming khangdoknaba amadi makhataba investigation gi damak FIR ama register tawkre hairi Sana konung utra sanglena miyamda paujel pirakli lakliba February gi Jaichat kunga humdoi nongmaijing lising ani ga kun manga numit asida nungthil pung ani taba matamda sana konung gi luploi singi mifam ama utra sanglen sana konungda pangthok jagadori maram asina luploi oina thau pubiriba amadi haujik card paibiriba singna matam chana lakpinaba nolukchari luploi oina yaubiragadaba singnasu Isa gi saktak che Aadhaar card amadi photo ani pubiraknaba ningsingjari hanagi card paibi khiba singna isa gi photo ani amadi Aadhaar card saktak se pubiraknabasu khanganjari maramdi anoba card oina chatnaragani hanagi card amata chatnararoi hairi lakpida haudaba singi wakatsu makhatana lawjaroi haina cherol asina makhatari sana konungna miyamga hena thabak thauram pangthokpa ngamnaba paujel asi khanganjabani miyamna su mateng pangbiyu akupa marol khangbiningbas singna makhagi phone number 7007 akpigani 7005702675 natraga 96122 75289 natraga 9378074525 asida pau phawbiraknaba sana konung Uttara Sanglen Manipur gi maikai dagi khangalakli
Security Force ki combined team na Sing amasung tampaki mafam singda chathakiba search operation gi tangkak ama oina tampaki tongan ba mafam singdagi CRPF gi active cadre ahum phagat pangam kre hairi ahan bada phagalaba mioi adudi Khatri Mayu Bedrajit Elias Yangba Jahid kuntra ga mapan ni hairi mahak asi Imphal East Police Station na konba akampat nelit manaktagi phagat pangam khibani hairi Hariba CRPF gi cadre asi miyamdagi amadi government ki office singdagi namduna sel khaiba amadi pochai huran bada chenaba mioi ni hairi amaromda ani suba oina phagat khraba CRPF gi active cadre ani adudi top sipai awang lekai dagi kangembam nautomba Elias mutpa chahi kunga manga amadi top sipai mayai lekai dagi alangbam boinau sing Elias aboy chahi kunga tare ni hairi Makoi ani asi Thobal district amat manung chana leiba Nongpok Sengmai police station na konba Leirong Thel Pitra village tagi phagat pangam khibani hairi Chaliba tha asigi February 13 ayuki pung 13 taba matamda mau naha ama mayumdagi thokhibadagi hanjilaktre hairi mau naha adugi maming thokchom ichan mapuroibagi mamingna thokchom Jackson kawi nachok mayai lekai dagi ni hairi mau naha asi kuchu khara mui masam yellow sangi macha ani su leire hairi mahaki nupa thokchom Jackson na police ta report tawrakhibaga loinana nupi asigi mari makhong thibada miyamna mateng pangbiu amadi Thengnaba thoklabadi manak nakpa police station natraga AT unit natraga maira paibi singda pau phawbiraknaba haijirakli loinana mapuroibagi phone number 9366674279 asida contact tawbiraknabasu miyamda ningsingjari Madhya Pradesh ke Balagat district ta Hawk Force amasung district police ke apunba kangbuga ngarang Naxalite singa khut thokna bada Naxalite ke hakchang sing mioi ahum sire hairi Siraba sing adu nupi ngaktani hairi khut thokna bagi thodok adu Ronda Forest Camp manakta thokibani hairi makhoidagi insas rifle ama SLR ama amadi 303 rifle amaga loinana atei polam kayasu phagat pangam le hairi Aroibada maruiba pausing amu hana pizari CRPF ke Director General Gyanendra Pratap Singh Nangarang Governor Ajay Kumar Balaga Raj Bhavan da unakre Manipur miyam gi apamba yenglaga anauba regional party ama semlakpa yai Kuki zo ki manglat mangfong naroi dore Greenfield Airport chabagi ayaba pirakidare Amadi Bharatiya Janata Party ki luchingbi Rekha Gupta na Delhi ki Chief Minister oikre Hauzaki oina Mami TV na santok chaba Manipuri Paulo Sinjare makha taba pawgidamak minyang taduna leibiyo